example dagi piti karong dagi rose ni ya Solivia oo hausa kai dagi mineka sa tagay dagi LaLaLand restaurant si maruina akoi ki handaki megi tang ahum dagi thokriba lansina lanjela akanda lakpa aduga mai makai mai chakraba chilnau khaktana moi family sing se support tawba ngamna we intention da akoi na restaurant macha makak akoi hantokjabane adum punna akoi staff moi nupi da tarukama aduga nupa da staff anim ga moi nipan na restaurant se chalai jegani mafam na mahabali koigi toli momo gi hek opposite ne ado haiba sigi koigi inauguration numit se da koi koigi yamba ramesh na lakpira kana sumaina angang sing sigi moral support pipira kanda moi gi damakta koi मैम लेरी न सुमाइना उठीबसे अदुगी मते आई ngam khare tana thaga chari duga hen so koi mai pakko emina si na ina leijari mpham se koigi LaLaLand restaurant hai tare asena koigi rohan film aigi now yamna energetic oiba huziki andaki leiriba crisis sida leiriba situation sida chawba role loriba rohan film su magi journey sigi part amoina koigi relief camp ta leiriba koi naha sing moida thabak pibo oina haitare duga hem moi bi hele groom tabu oina haitare hadi youth ngatene yam ngasi thengnari sing se yam nungai ba man initiate lawjarak pasida duga aina su yam hena magi thabak thorom da hena dum matam punamakta thagatuna lakpa aduna ngasi LaLaLand sumaina mit oina haita tare dame sumain tawe hele taraga ngasi sumaina uraga leiram bai gi chansing mama samak su yauna sumaina initiate tawraga wana si film de tana bo naram gani su khangi aduna na oimina si haiduna haijari aduna LaLaLand na yai fare